आकाशवाणी इम्फाल वाहेंगबम वाशिंगटन पाउ पाजरी अहानबदा मरुइबा पाउ मुख्यमंत्री नोंथंबम बिरेन हाइरी मिखल की मतमदा मियामना चेक्सिलबा अमदि वाखल खंथादुना भोट पीरबदि नुंगाइना हिंबा ngamgani मणिपुरदा हौखिबा पुंग 12 दा कोविड के अनौबा केस 39 थेंगनाखि पॉजिटिव ओइबा मियोय अमा सिखि सरकारना लौ सिंगुगी आइन अहुम रिपील तौबगी नोटिफिकेशन थोखरे लाइबाक असिदा कोविड-19 की अनौबा वेरिएंट ओमिक्रॉन की केस अनि थेंगनरे अमसुंग नोंगनै लुसित थोलकपदा मियामबो असोयंगम थोखंदना अमदि तंगाई फदबा सर्विस खुदिंगमक फंगहन्नबा थबक पाइखतनबा प्रधानमंत्रीना ऑफिशियल सिंगदा खंगनखरे लाइबाक असिना कोविड वैक्सीन डोज कोटी चाम यांखै यौना कापनबा होनरिङै चैरक असिदा अनौबा कोरोना वेरिएंट थोरकले हाइरिबसिना अमुकसु नुंगनांबा पोखले फिबम असिदा अखोइना ताबिबा मियामदा हेक याबा मखै अथुबा मतमदा वैक्सीन डोज सुना कापथोकपिनाबा अमसुंग अतोपा मियोइसिंग वैक्सीन कापदा मतेंग पांगबिनाबा हाइजरी लाइसेट असिदगी ngaktoknaba achamba thawong ahum asi inbiu face mask upiu फुट 3 की सोशल डिस्टेंसिंग थंबिउ माइमिट अमदि खुदसात सेंगना हमदोकपिउ कोविड-19 का मरी लेनबा ई पाउसिंगीदमक नेशनल हेल्पलाइन नंबर सिंग 01123978046 अमसुंग 1075 अदुगा मणिपुर की हेल्पलाइन नंबर सिंगना 0385241166 अमसुंग 180034531818 फोन तौबिउ हौजिक मपुंगोइबा पाउ मुख्यमंत्री नोंथोमन बिरेन सिंहना हाइरी मिखल की मतमदा मियामना चेक्सिलबा अमदि वाखल खंथादुना भोट पीरबदि नुंगाइना हिंबा ngamgani बीजेपी वांगखेम मंडल न सिंधुना ngasi वांगखेम पब्लिक ग्राउंड पांथोखिबा नोमुगी ओइबा राजनीति की मिफमदा श्री बिरेन हाई बीजेपी सरकार लाकपदगी मियामना युमदा पुंगनिंग लैताना तुम्बा फंगले मांगना हाई मियामबु पुंगनिंग लुमना अमदि नुंगाइना थंबा हाइबसि मियामगी मिहुतसिंग असिगी दायित्वनि राज्य सरकार असिना गो टू हिल्स अमसुंग गो टू विलेज नचिंबा थौरमसिंग हौदोक्तुना राज्य असिगी मिपुंग खुदिंगमक्ता हक्सेल अमदि अतै लम कयादा सरकारना पाइखतपा स्कीम कयागी कानबो फंगहल्ली इलेक्शन की मतमसिदा खोइना खितंग चेक्सलबा खितंग वाखल खंडनरबा अदुगा भोट पिरमदाइदा कम्युनिटी हॉल सारंबगी नत्रगा कोट फू येलंबगी नत्रगना चाकसानबगी नत्रगना पैसा येलंबगी नोंद चत्रबा अदुना प्रजा नुंगाइनबा थबक्तो अखोइ एमएलए सिंगना सरकार पायरबा मतमदा मतुंगदा तौगदबने अदुनि ngasi अखोइ गवर्नमेंट ना हेल्थ फॉर ऑल जनो जे हौराइबा जे युमथोंग खुदिंगा चंगा लायंबा हौराइबने युमथोंग खुदिंगा चंगा हक्सांग टेस्ट तौबा हौराइबने ngasi gi mifam aduda राज्य सभा सदस्य लैसेंबा सनाजौबा वर्क्स मंत्री टीएस विश्वजीत शिक्षा मंत्री छोरखाइबम राजन बीजेपी मणिपुर प्रदेश की प्रेसिडेंट ए सरदा देवी नचिंबसु सरुक याखी तुंगदा मुख्यमंत्रीना लिलोंगदा पांथोकपा राजनीति की मिफम अमदसु याउखी मणिपुरदा हौखिबा पुंग 12 दा कोविड के अनौबा केस 39 थेंगनाखि पॉजिटिव ओइबा मियोय अमा सिखि राज्य की हक्सेल विभाग ngasi numinang wairam thokkiba cherol lamada hai ngasi gi oina punna sample 1963 टेस्ट तौबदा मियोय 39 पॉजिटिव ओइबा थेंगनाखि पॉजिटिव ओइबगी चांगचादा 2.2 नि इम्फाल ईस्ट जिला दगी पॉजिटिव ओइबा मियोय अमा नौना सिखिबगा लोइनना लाइना असिदगी सिखिबा मिगी मसिंग 1959 सुरे अमरोमदा राज्य की पुलिस डिपार्टमेंट ना कोविड-19 की चना कांगलोन ngaktaba miyoisingbu phagatuna fine thianbagi thabak leptan sathari ngasi chu manipur police की ड्राइव ta miyoi 18 कोविड की चना कांगलोन ngaktabagi damak phagatuna makoidagi fine oina lupa 2,400 khongatki हौजिक फावबदा मणिपुर पुलिस की ड्राइव असिदा पुन्ना मियोय 1,59,938 फागतुना मखोइदगी लुपा कोटी 2,00,62 हेना खुंगतपा ngamkhre असम राइफल्स की कैथेल मानबी बटालियन अमसुंग मणिपुर पुलिस की अपुनबा कांगबु अमना ngarang थौबाल जिला की चंद्रखोंगदा थी हुमबगी थबक चथाबदा पीएलए की मियोय अमा फारे असम राइफल्स की पाउन हाई फारब मियोय अदु मखाताना वाहंग पाहुंग चथनबगी दमक नोंगपोक सेकमाई पुलिस स्टेशन द सिनाखरे असम राइफल्स की टेक्नोपल बटालियन ngarang टेक्नोपल जिला की क्वाथा खुल मनाक्तल
ngamkhai landuna ain kaiba mongda pusilakpa tongan tongan ba potlam kaya phagat pa ngamkhre Assam Rifles ki paun hai ngarang Assam Rifles ki jawan singna ngamkhai paring da patrolling chatpada hai riba thing balai ba potlam singadu pusinna ba honaram ba thengna khibani phara ba potlam singadu jawrak na lupa lak tara mathoi makhai romgi oigani potlam singadu makhata ba ain gi oiba thabak lokhat na bagi damak customs prevention force ta khusina khre tabi ba pawasi akasbani Imphal dagini Sarkar na lau singugi ain ahum repeal tawbagi notification thokre haujik chathariba sangsad ki ningtham mifamgi ahoba numita sangsad na ain singadu repeal tawkhibani mamang thagi taramapalda Pradhan Mantri Narendra Modi na leibak ki miyamda lisingani subna taramapalda semkhiba anoba lau singugi ain sing sangsad ki ningtham mifamda repeal tawragani haina lauthokkhibani Guru Parva Numita Sri Modina Dharna Chathariba Laumi Singda Wakal Nungaina Yumda Hannabasu Apil Taukrabani. Pradhan Mantri na hai lau singugi lam kudingmakta yangsinaba committee ama siamlagani. Laibak asida COVID-19 gi anoba variant Omicron gi case ani thengnare haina kendra gi haksel amasung yai phayumban mantraloy na lauthokre. New Delhi da pangthokpa pawgi mifam amada mantraloy asigi Joint Secretary Lap Agrawal na hai Nauna thengnariba Omicron ki case animak Karnataka tagini masigi matangda mari leinaba official singna contact tracing kansinduna makhoiga loinaramba miyoi khudingmak test tawba loikre mangna makhata na hai haujik phawbada malem gi tongan tongan ba leibak kunma panda Omicron ki case chahum humudra humdoi thengna khre masigi manungda kha Africa da case sa mamar phu humdoi thengna duna variant asigi positive case khwaidagi yamba leibak oiri kendra na hairi Raja Singh amasung Union Territory Singda haujik phawbada COVID ki vaccine dose koti sama kuntra nipan lakh tifutaruk hena pikre. Raja Singh amasung Union Territory Singna sizinana bagi damak haujik vaccine dose koti kunithoi lakh humbudra nipan hena lairi. Marakasida haujik phawbada laibak asida COVID-19 ki vaccine dose koti sama kunmanga ki mathakta kapkre. Haksel Mantri Mansukh Mandaviya na hai masigi damak Bharat ki oina chawthok chenengai gi masakni. Laibak asida har ghar dastak campaign pak sanna chathabaga loinana COVID-19 thauna phana thengnari haukiba pung kunmari da laibak asida COVID ki anaba miyoi lisingni pan changwani phuni pan naba phakhibaga loinana laina asidagi naba pharakpagi chang sada marfudrani pan dasmik ahum manga da leire hairiba matam asigi manungda COVID ki anoba case lising mapal chatet humpu manga thengnaki laibak asida haujik COVID ki active case Lising marfuja mapalom lairi. Rajapal la Ganesan ga miyam ga khana nei nabagi thauram ama hayeng Jiribam gi police guest house ta pangthokani. Jiribam district administration sinba thauram aduda Rajapal na mafam dugi miyam ga tongan tongan ba hiramda khana nei nagani. Raja ki social welfare vibhag amadi chief electoral officer gi office na punna chinduna hayeng Imphal gi palace compound da laiba Maharaj Chandragiti auditorium da International Day of Persons with Disabilities ki palan thoram pangthokani palan thoram asigi theme di COVID-19 laisit ki matungda disability persons singna mangjong thana thodang loba haibasini Council of Higher Secondary Education Manipur ki makhada casual amasung improvement ki damak higher secondary examination lisingani kunithoi thaningba candidate singi list College singamasung higher secondary school singi principal singna online da pikhalakpagi matam December 15 phawa sangdokle haina council gi chero lamana hairi State Central Library Imphal amasung Raijagi Art and Culture Vibhag na sinba numit humni gi lairiki mela ngasidagi haukhre mela si Azadi ka Amrit Mahotsav ka mari laina na sinbani World AIDS Day ga mari laina na Assam Rifles ki None Battalion na sinduna None Jila gi Kaibian Pal Village da ngarang HIV AIDS ki awareness program pangthokre tharom duda akhang ahi kayana HIV AIDS ki matang da wangang ki Bharat na ningtam lakpa chahi humbudra manga surakpagi palan Azadi ka Amrit Mahotsav ka mari lainana Akasbani Imphal gi I pau kangpuna quiz series ama irai numit khudingi numidang pung 8 makhai gi pau da sandokli Raijagi Art and Culture Department ka khusam naduna sinba quiz asigi achumpa pau khumpirakpa khwaidagi ihan hanba miyoi ahum khangatuna certificate amasung momento pijagani quiz asida miyamna saruk yabina baning singjari Akasbani Imphal dagi pau tabiri
Laibak asida nonglei nuksit jawar gumba tholakpada mapung phana mayok naba ngamnaba sem sana bagi matangda Pradhan Mantri Narendra Modi na sabapati oiduna raija sing amasung mari leinaba agency singi awangba thaki mifam mangasi pangthokre mifam aduda Pradhan Mantri na official singda asigumba khudong thiba thokdok tholakpa matamda miyambu asoyangam thokhandana saphagadaba baphamda putoktuna tangai fadaba service khudingmak phangannaba thabak paikatnaba khanganki Miyam ki tangai fadaba hidak langthak amadi atei polam sing marang kaina paisinduna thamnabasu Pradhan Mantri na haiki control room sing pung kunmari mathau tongnabasu mangna official sing da khanganki mifam aduda Pradhan Mantri ki principal secretary cabinet secretary home secretary amadi atei makok thongba official ke amarum saruk yakhi Lok Sabha na rule sama marphudra humdoi gi makhada COVID-19 gi matang da khanakre Kadaksha Om Birla na hai Anauba variant Omicron lakliba sigi yangduna wafam sigi matangda matam sana khana huba tangai fade sadasya singna magi constituency singda laisadasi thengnanaba thorang kaya paikhatliba dugi damaksu Sri Birla na thagatpa phongdokhi Malemgi oiba laisadasi thengnabada COVID warriors na lawriba thodang adubusu mahangna thagatki Khana nainabadu hogdokladuna Shiva Senagi Binayak Rawatna laisat asibu mapung phana thengnanaba honabagi damak Pradhan Mantri Kendra Madi Raija Singh Haksal Mantri Singh amasung Mukha Mantri Singh bu thagat paphongdokhi Kendra gi road transport amasung highways Mantri Nitin Gadkari na hairi lakliba sahi ani sida laibak asigi labi thongi fivam Europe laibak singa mana hannaba honagani Lok Sabha da Wahang Singh paukum pibada Mantri na hai lambi thongi phibam hena phagat hanabagi damak Bharat Mala amasung PM Gati Shakti program singhi makhada lambi kilometer lakh ama hena semgani mang hai mathang chahida hai ba program sing asigi makhada awang nongpok raija sing Jammu Kashmir amasung Uttarakhand yauna maruiba shotharaba mafam singa madi lam koiba miyamna laknaba mafam singda ani suba tangka ki thabak hauragani Kendra na hairi laibak asigi tungi darkar lairakadaba petrol diesel amade atai petroleum gi pothok sing marang kaina puthokpa ngamna bagi damak oil company singna mapung phana sem sari Lok Sabha dangasi iduna pe hiba paukhumda petroleum amsung natural gas raija mantri Rameshwar Teli na hai laibak asigi thaugi company singna sahi amada puthok leba thaugi changasi metric ton koti kunmari lakh marphudra gi mathaktani aduga laibak asigi oina sijinnariba changna metric ton koti kunmathoi lakh nifuromdani haujik shanabagi pau Ukhrul district headquarters chathariba kunmapan suba Sirui Lili Cup national level football tournament ki ngasi shanakhiba ani suba semi final match ta Klasa FC Bisnupurna Trau FC Imphal West pu Tribek ta pansil ani mari da thoikre tha sigi mari da Klasa FC amasung Lelong Lajong FC final da thengnaragani Odisha gi Bhubaneswar da chathariba FIS Odisha Hockey Men's Junior World Cup ta Bharat Germany Argentina amasung France semi final changkre semi final match sing hayeng sanagani mamangi champion Bharat na Germany ga aduga Argentina na France ka sanagani Bharat amasung New Zealand ya ni subamadi aroiba cricket test match hayeng degi Mumbai da hogragani Kanpur da sanakhiba match draw chatkhaba tungda nakal animak na series ase lobang amna bagidamak akan bamawong da thengnagadori Loisilakpada COVID-19 dagi ngakthoknaba COVID vaccine kapthokpa face mask upa phuttaruk lapna na laiba khutsama di mai mit tarutana na thamba haiba asamba thawong singa singak na chatpinaba amuk khana ningsingjari aroibada maroiba pau amuk khana Mukhyamantri Nongthomban Biren hairi mikhalgi matamda miyamna cheksilaba amadi wakhal khanthaduna vote pirabadi nungaina hingba ngamgani Manipurda haukiba pung kunmarida COVID ke anuba case kuntra humdoi thengnaki positive oiba miyoi ama sikhi sarkar na lau singugi ain ahum repeal tawbagi notification thokre laibak asida COVID-19 ke anuba variant Omicron gi case ani thengnare amasung nonglei nuksit tholakpada miyambu asoyangam thokhandaba amadi tangai fadaba service khudingmak phanghanaba thabak paikhatnaba Pradhan Mantri na official singda khangan khre Paulo Jare